Manipur Board ki class 10 ki biology ki chapter number 18 si natural resources ni aduna masi part ani thona khaidu oga koi episode ani da mukta masi chapter si ki makha da koi ki syllabus ki matung ina tawdoi si definitions mayam ama la ani aduga maroiba magi topic sing da mam toini yenga si ahan bada koi ki natural resources habene ba ko masagi magi natural resources se karino hai taragadi koi mahausana leijaramba koi resources habadi pochai sing koi da darkar oiba koi da darkar oiba oirasu oidrasu leijaramba mahausa gi pochai sing ase koi natural resources haina icham samna haibe ai ko aduga natural resources sida makhan mayamam leire koi wind power agi nungsit si leire natra nungsa mangan leire ising leire adagi natra leibak leire adagi sanga leiriba adagi leinung leiba natural gas adagi thau na chingba mayam si adagi forest ka si loina natural resources sa chingdoi ne bako aduga natural resources sida koina muk mioi basina tawrisi mangonda ya kana ba ko mangonda darkar oiba hingbada darkar oiba singa se muk yengak toine ba sagi nature gi resources sida sida mahausa gi leijaram ba sida masida sida koina ahambada renewable resources haibam laib renewable resources renewable resources haibadi ngasagi natural resources those natural resources which can be used repeatedly and which has a unlimited supply habaneba unlimited supply da dum leibada adugumbadu khoina renewable resources ni haina definition da ibe ko aduna kai tare asagi example da khudam da khogi nungsa mangan adegi nungset adegi isengi hydropower na chingba mayam si adum loibanai de na moiche adna which has a limited unlimited supply of energy adagi non-renewable resources hai taragadi those natural resources which have limited supply haveneba and cannot be easily replenished haveneba ko habadi yam line amokoi sing si loi gitaragadi amuk nauna phangakpa matamda irai lai dabadu habadi ngasagi khudam oina thau se haraba lainung da leiba crude oil si masi form tongna bona bada chahi lising million changdoini natra adugi pot si thau se koina thuna babab sinna thok taragadi ngasagi madu amuk nauna form torkma matamda chahi mayam ama changbodo khodi sigrani natra khoi charon suron mayam ama sigradabneba aduna koina definition da non-renewable resources are those resources which have limited supply and cannot be easily renewed habenebako renewable resources ka non-renewable resources gi khenabasi dumaina exam da hangba yaebako aduna aigi lecture series sida comment sing yam lae satra sing degi question and answer pbu haina adu asagi lecture si piring sida adum english ki asagi magi definition sing adum hairi ko sinoina adum post toraga boema column pairaga adum sindo oba adum simyam se adum exam adum iba adum yarba ngaktaneba aduna renewable energy amadi non-renewable energy ani sigi khenabasi mark ani ga piraga hangjala suko adana sagi definition du renewable ga non-renewable ga haibiro example haibiro natra adamain toraga khumba yare matang da koina forest resources haidi kaino forest resources haidi sagi mahausa gi leijaramba umang wamang se koina forest resources ni haina koksan bwane bako forest haibase leisida loin leidoini uwa leidoini napi singna herbs shrubs animals tiny organisms makan mayama leidoini ba forest resources leisida adna mioi basina mu kaidora kadorino forest da sum yang khiziko adu tawdringai da koina ecological significance of forest yeng seba ana exam da si number manga ga hanga piraga ta hangbani ko ecological significance I babudi sam na dum mi kudi man dum sajalai ibi adubu chumna ibam darkar tai ko aduna ahamba points da yengsi noina adum sinlasu yare noina ko si kano stegi boema koloma tarom sindu production of oxygen haibneba se dum khangdana leire natra oxygen si produce tawdoini kanana ngasai plants mayam duna leiriba uwa napi singna mayam duna kedoni oxygen si produce torakani magi photosynthesis ki byproduct oina madu okoi gi living organism atai animal sing sina respiration tawbada darkar oiko na respiration
the darkar oidoini aduna chapter 1 da su thaina haigibodo breathing ga respiration ga di khenei ko aduna respiration hari besida oxygen si darkar tari tarakanda akoigi energy sungbagi process da darkar ta doini ko kenogi living organisms animals atai singsigi Second point da reduce global warming habeneba global warming reduce the holy habeneba masi karmaina no yengsi kogi pambi sing asina oxygen si thado e hai adubu magi photosynthesis tawbada oxygen thado idu magi photosynthesis tawnaba honabada carbon dioxide si darkar tai ko carbon dioxide sina mo akhoina muk thadok toineba aduna green saigi plant sing sina carbon dioxide lausan basi darkar oi aduga carbon dioxide siga global warming ga kari mari leina bagino ba khoina reduce global warming hairisi carbon dioxide si greenhouse gas hairaga ju khangnei maramdi carbon dioxide si yamna yamak taragadi magi concentration si yamna yamak taragadi kaidawi mana sunlight si absorb tobangami Pazan bangami aduna koigi sabagi changse hengat pangammeba aduna carbon dioxide yam leiba phatteba ko aduna saigi pambi sing adu loin kakthak gi taragadi carbon dioxide loksan binaba leiraktadana saigi carbon dioxide si loinaba air da leirak taragadi sabagi chang hengalakaniba aduna ni reduce global warming da darkar oi forest sing asi haraktoineba aduna gyan tana ko sikumbagi point si mathangda third point da habitat for wildlife se Yengseba provide home for many plants and animals. Na forest na kedauni saigi pambi amadi animals singi mayum oirini natra saigi pambi mayam si degi animals mayam ama forest leiri neba aduna wildlife ki mayum ni habitat neba ko mathangda regulation of hydrological cycle hairiba hydrological cycle si regulate tobada forest na mateng pangi habeneba Karamaina no hydrological cycle tawdise saigi forest ina rainwater si absorb tawrani aduga saigi nong tarak pasi sing adu zar launa chenthokidaba saigi lebak manung da chupchan gi doini natra forest sina aduga tapna spring gumba haidi nala gumba haidi ising ifut gumba da tapna thadorak toini ba moina adumain tawraga moina regulate tawna ba honara ka doini ba saigi hydrological cycle se ana 50 to 80% water vapor in air above tropical forests comes from transpiration and helps in bringing rain. Adumain tawdana pambi singsina chupsan giba magi ising mayam si kedoni mo ngasai transpiration tam gidana mamangda plants ki matangda transpiration si desida pambi singsina water vapor thadorak toineba thadora kanda saigi water vapor sina mathakta pakhir kanda cloud ka form dora kanda nung churakadoni natra adugi hydrological cycle si da forest ki yam chawba thodang leiba ko aduna forest ka thak kitaragadi madu problem la ani natra na fourth point si khange fifth point da soil conservation haireba three roots prevent soil erosion habeneba aduna pambi sing asina asagi laibak si phazalaga leidoni natra phazalaga leidoni aduga nuksit kumbana lakpa matamda aduna desert tadi ke dawi pambi leitabnina laingoi du nuksina humba matamda koi pai ka pai dera adumain tawduna soil conservation da forest na mateng pangeba ngasagi magi tree roots ina soil erosion si thingeba mathangda extra point amada ko pollution moderator habeneba pollution si absorb to bayai absorb toxic gases purifies air and reduce noise pollution sigumba pollution mayam thokdaba toxic gases koina thoriba gari sing sidagi thadorakpa polluted oiba polluting oiba gases sing leiri natra the factory degi thadorakpa phata haudi mayam si forest na su purify tobangami na main toraga point taruk sidagi point manga khalaga iroba main tor taragadi asagi number 2 manga gi manga dum phasana phangani ko Later, ecological significance se khangena laure du si sindo phasana post toraga mathang da khoi lak to si deforestation si yengse deforestation hai taragadi kaino forest pu keno se mangan takhan ba se khoina deforestation ko madu english ta kamai hairani clearing of forest deforestation is the yaw to see tree cutting to was yaw ani the habitat to gai basu lo yaw to ni aduna deforestation gi definition hang bada cutting down of trees katang haira di complete oi de ko aduna clearing of forest which includes cutting down of trees destroying plants and herbs and
destroying habitats of wildlife kind of mine pansan taragadi hena chumduineba adumain toraga hairoko nga deforestation sida u kakpase part amaneba deforestation gena forest ki area khuding mak loi lokthokidoi asagi pambi atai macha masu loina bak sanga yauna lokthokidoi deforestation si yongko sumain to dana 2001 da leiramba map sida yengobase mathakta number map nebase 2001 sida sangna leiramba mayam si 2004 da kharagra kakthat pa hore 7 la 10 sida phanam kakthat kre 2013 16 ana sagi sangaga leiramba hanagi keno si sagi forest area se loin kakthat khidana sagi nganga sagi ngora leiri mayam se sumain to dana deforestation si miyoi bisina taweba miyoi bisina magi kanaba launa baidamakta taweba miyoi bana kanaba phangnaba honaba matamda kari akaiba soghali habadamu makhatana yengsi se khoina khangbam thokponeba ko khoina larik ta tamba natana masi tasengna thoiba kaino ne problem neba ko se khoina khangba darkar tai consequences se adumaina sumaina tawba matamda kari tholakadage habasi consequences si paikha su masi ma kam chawna piraga hangba yai ko sa ahanbada mak manga piraga hangbagi mong da yengsi loss of natural habitat of wildlife habeneba wildlife ki mayum se thugai doineba wildlife haibadi leiriba sanga adagi leiriba pambi loina bak wildlife chingi makoi gi natural habitat mokoi gi asengba mahausa gi leijaba mai mayum se thugai doini koina deforestation removes natural habitat of wildlife habeneba and thus their existence in nature is threatened ana moi mayum do leitramnina leibham leitramnina sirak tabani natra aduna makoi gi hingbagi kaino si threaten tawre makoi gi punsi si akoina danger da pusalle bako adagi irregular rainfall lakani deforestation sina nong phajana chuba asagi hydrological cycle si disrupt tawrakani aduna nong chang naira oi hairak toineba irregularities se masaisu pangibado forest resources ki kanabada kaidawi hydrological cycle maintain tawi haigibnatra haujiksina muk irregular rainfall laktoini na muk harak paneba haibidi forest thugai taragadi rainfall si irregular oirakani na harak toineba soil erosion su masai hapet pangibani aduna soil erosion haibisi sagi lambi si sagi leimai si sagi forest leirak taragadi pambi sing leirak taragadi sagi magi soil si phajan manga maroi aduna nong gumba churakpa natraga nungsit kumba silakpa matamda line humdokhiniba humdoga lengoi oina pai gidoineba natra aduna soil du fertility handarakani soil du marek mahaus leira aroi aduna desert olakadoineba admain tawduna soil erosion thogan bayai harak bayai landslide thon bayai landslide adumain tawduna leibak sing adu homom laurak taragadi kaidawni adudaiduda lambi thong sabasu yaroi aduna leibak tu bombom kairakani natra kitang nikpada kitang nungsitna kitang humbada natra ana landslide chi chingda sam ui natra manipur di landslide cham thokali ana in hilly region deforestation tawbuna maram oiraga magi ching mamai du pharaga leigadawdu landslide thoeba ngasagi uwa sing du leiraktradi ilai laina kele eba ching mai du natra admain tawduna landslide thogali hairakadoineba aduna ngasagi point mari sis haraga 3 marks pirak taragadi point mari sis mari sidagi ahumama khalaga iro aduga 5 marks piragana ngasagi atopa mamangda igiba point sing dudagi ama sajalaga dum irasu yare natra adagi pollution gi matang da bo hairo adagi greenhouse sagi global warming thon gani na kaina haizalaga point ama heta saraga dum hapasu yare ko mathangda khoigi natural habitat loss tawi na jikta pangi natra madugi example du sida yengo sida leiriba wildlife sing asi natra wildlife sing sida orangutans leire natra sai sida atai mammal sing leire sida sawom na chingba sloth na chingba mayam ma leirisi magi forest manung da mayum da oina leijagada pot to khoina thugai bire mayum de gi tan thobani na moisi ngau chen dam ne natra akoi judungai akoi gi yum thugai bi taraga leibe yaroi hai taraga de kai chatori natra ngau chen dam ni natra admain tawduna makoi singsi natural habitat si wildlife ki thugai bi ramni na moisi chapham leitre sibana kongai ma amaina oira ani main tawduna tawre masi koina thingna ba hona gada bani koina masi discourage tawgada bane ba deforestation si darkar oidaba deforestation singasi mathangda koi soil erosion madi landslide irregular rain kind high hidana hojik point da
ana azagi nong si akoi di khangi June July sidai sidai dum tarakani na haiba sidum leire natra akoi India da monsoon laktoini kaina aduga sigi marak sidai sidai koina phaunung marulung dana mayamam tauri natra adu kari gamba nong si February da tingkatana churong khalo adoi taragadi sigi irregular rain si kairamni na khoi gi lau singu bada su loina ba kairak toini natra aduna masi thoktaba ngamoi adi thoi hainingai leiteba aduna forest si yamna hojikani Brazil daga yamna deforestation tawbani ko adagi chingda lamai thari ni gaina mai galoi thadokna adagi US daga sagi foresting mai chaktana am tawrise aduna si deforestation gumba maneba khamra si jo sagi magi forest loina clear tawra ineba aduga sagi akoina mu kakthat pongsu yaksali neba leida ananga sagi nong si irregular oira ani adu irregular oirak taragadi amna khoi gi lau singu badasu akaiba mayam ma lakpa yaiba dagi soil erosion jo pictures da ure natra sigi pictures da uri si lambi si loin ninghari si ningharaga si mi si ba yaudoi ni si da kano tawrati the soil erosion si da pambi sing sina pharaga legeda utu nuksit na humdokhiba admaina irai laina yae base sigumba visual si utaraga di hena sugyan tarani ko adanga sagi point to saraka iroko adudi forest ikoina kalmaina conserve tawgani haiba question am lai natra adudi forest sing asi koina conserve tawam thoi sagi sigi problem mayam sidagi kano tawge hai taragadi avoid tawge hai taragani natra ahan bada conservations of reserve forest haibane reserve forest haibadi kari koina reserve oiraga thamba koina sarkar na akoigi miyamna sagi sigi mapa sidi koina forest oina thamasi masi thengba yaroi masi mayam na thuga hen ba yaroi hena koina law ga semdana natra main toraga nga aga thamdoi ne bado koigi national parks lakani sanctuaries lakani adegi biosphere reserve sacred groups na chingba mayam koina semba yai adoi taragadi law na ain na yada taragadi miduna tawba yaroi natra aduna dandi phangani sumaina sigi mafam sida u kakta taragadi dandi phangani haidi kanamdana kaktalaroi adumain toraga ama tawba yai ba sarkar na ko ama adegi prohibit exploitations of flora and fauna for commercial purpose from reserve forests ana reserve forest kumba thambi garabani thammakan sida khoigi masdai leiba sanga adagi uwa sing du commercial purpose ki damakta haibadi kanagumba paisa tan lamda sagi magi kana bagi yenga kanda pagakta kakatpa natraga sanga pagtanda tanba natra uchek waya ga se pangada hatok taragadi madu wildlife to kano to magi forest ki part singa do khona thugari ni natra madu thingba yaeba ko second points da natra reserve forest da khon to bayabas mathang da asagi prohibit grazing of cattle in reserve forest laita raga su karigumba leida khoina khoi ki san mayam thajan daragadi asagi khoina yaw gumba mayam thajala kanda da hauriba mayam du loina chathok taragadi adu su problem ni natra haibidi nang sum khanjalaga yengoba siroi lili sigi keno si sidai sida khoina san mayam thadoga siroi pambi mayam du loin chathok hala de du su pharak tai natra adu maina tawba yade natra aduga sagi kaibulam jaw leiriba national park sidai sida akoi isagi yumgi sasan mayam thadoga loina chathohaladi pharak tai natra duso adugumba du thingba adumain tawdana conservation of reserve forest kumbasi tawba yai ka ani subada forest plantation aduna ngasagi first point sida point sub point ahum khaidoga I rasu yai aduga ani subada forest plantation si yengsi replanting of trees habeneba ngasagi kokthokiba forest mapaduna nauna muk forest semuk thazan bayai natra uwa semuk thamatam budi changdoini adubu uwa singse amuk nauna thazan bi bayai ba ana afforestation have a word ama tholei natra sagi deforestation sigi opposite ti kai tare afforestation have ne amuk forest si semgat piba forest semuk sagat piba natra almaina program ma sin bayai ba social forestry hai taragadi asai kedawi planting of trees and shrubs in area like roadside gumba unused community area gumba aduga farmland sizna daba gumba sida thaba yaiba handaki sina forest inataba khoigi sahar daga laidana town gumba sahar gumba imphal manung da su yengo sagi lambi mapan gumba adagi lambi gi mayai gumba sida khoina asang ba se thaba yaiba
pambi su thaba yai adagi sizinadaba community area gumba lampak kumba leiren khalasi lampak kumba natraga park kumba sidai sida khuna adum sigumba mayam se thajan bi yai ba pambi singa se aduga sagi green oirani adagi air purifier oirani natra adumain tawduna social forestry gi program pokto sumaina introduce tawrakanda akhoi forest kumba conserve tawbasidasu mateng pangba yai ba adunga last point da agroforestry habeneba agroforestry se karino na tongana definition oina hangak pasu yai exam da natra agroforestry haibedi planting perennial plants and other woody trees with agricultural crops together at the same time habeneba perennial haibedi annual plants hai taragari chahi khudingi sibado haidi khoi gi phau se thare chahi khudingi ma se amuk sirani aduga next year da amuk nau namuk thani namain tawidana adugumba sina annual plants habeneba aduga perennial plants hai sina chahi amada sidaba chahi amani natra saigi khoi umorok hairo umorok sandak chahi si su pangani aduga mathang chahi su palak pa yai natra adumain tawduna perennial oiba plants sing asi atai woody trees kumba so hairone woody trees kumba siguma mayam se agricultural crop ka punjalaga thabiba habeneba adu agroforestry ki definition laktoineba cha bagan da koi gi assam gumba guwahati gumba da cha gi marakta ugumba thaba leibeneba adugumba da agroforestry gi example oina lawrasu yai aduna masi 1 mark piraga magi definition hangpa yai ko aduma khangjalo degi social forestry is adum hangpa yai 1 mark pirakanda planting of trees and shrubs in areas like roadside kumba si roadside kumba haise ko degi unused community area kumba natraga park kumba adegi siguma mayam si main toraga panbe 1 mark ta hangba yai ko aduma intawduna forest se kamaina conserve tawgadage haibagi point si 3 marks hanga suyare thugairaga 1 mark ta hanga suyare si mayam se khumba yare ko aduna chapter si koina sidai sida episode 1 si ohelasi aduga next episode ta makha taba mayam adu muk yengasi aduga amuk next episode ta thingnarasi thank you